ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯐꯥꯎ ꯅꯨꯄꯤ ꯊꯤꯗꯅ ꯉꯥꯏꯔꯤꯁꯦ ꯅꯪ ꯀꯔꯤ ꯈꯪꯗꯦ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯀꯥ ꯈꯥꯕ ꯅꯪꯁꯦ ꯍꯅꯨꯔꯦ ꯅꯀꯣꯏꯗꯨꯒ ꯂꯋꯥꯏ ꯈꯨꯇꯥꯡꯗꯨꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯁꯥꯁꯦ ꯅꯪ ꯎꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯑꯣꯟꯅꯤꯡꯉꯦ ꯀꯣꯏꯁꯤꯗꯤꯅꯦ ꯅꯪꯅ ꯌꯦꯡꯅꯤꯡꯅꯕ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕ꯭ꯂꯦꯗ ꯂꯩꯔꯒ ꯉꯟꯇꯥꯅ ꯐꯥꯜꯂꯨꯕꯗꯒꯤ ꯀꯣ ꯁꯤ ꯌꯧꯅ ꯍꯧꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤ ꯀꯣꯛꯁꯤ ꯇꯥꯡꯉꯤꯁꯦ ꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯩꯁꯦ ꯃꯤꯔꯣꯜꯂꯤꯉꯩꯗ ꯃꯀꯣꯛ ꯇꯥꯡꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯨꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯆꯨꯔꯨꯡꯕꯅꯦꯕ ꯅꯁꯛꯇꯨꯒ ꯃꯪꯗꯐꯥꯎ ꯃꯪꯉꯨꯅꯨ ꯏꯕꯨꯡꯉꯣ ꯀꯨꯝꯆꯨꯞꯄ ꯏꯔꯨꯖꯗꯕ ꯉꯥꯏꯈꯣꯕ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯒꯦꯕ ꯉꯥꯏꯈꯣꯕ ꯑꯩ ꯉꯥꯏꯈꯣꯕ ꯂꯦꯡꯒꯅꯨꯀꯣ ꯊꯥꯗꯣꯛꯑꯗꯤ ꯊꯥꯗꯣꯛ ꯂꯦꯡꯒꯅꯨꯀꯣ ꯊꯥꯗꯣꯛꯀꯦꯕ ꯂꯦꯡꯒꯅꯣꯕ 하이피한테 눈치보자니 마기 낀니는 틸람마지디 나히 따래 마기 낀지디 낀tum마두니네 지디 이나테 비타민 탁바가 짬마니 렉션게 아스 그야 너네 찌엔마보해 눈치에 눈치ꯕꯒꯤ ꯂꯥꯌꯦꯡꯕꯤꯅꯕ ꯍꯤꯗꯥꯛ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄꯤꯔꯛꯑꯗꯤꯅꯦ ꯆꯩꯅꯥꯁꯦ ꯈꯔ ꯀꯣꯛꯀꯗꯧꯅꯦ ꯑꯦ ꯁꯤꯗꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯄꯥꯎꯖꯦꯜ ꯅꯝꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯂꯥ